Hello, nungsiraba maruploising mayamsu nungai phana leiramganina khalle tekta kaidana ngasisu ai mahosagum amai garden da muk thoksare ayuksida sa nung thakpa loiraga Joshua sana ba yeng leiramini ha hamada aigi seida climbing rose se yengutu kya ta phasana salin yengutu andagi sina pierdi rosani kainogi lavender maning da salise Sina forget me not ne modern strap rose ni yam phasabane sise andagi sina talula ne pink masu da sise baby pink dong torga ne yam phasane si masu je khupasam ne sina ip tight ka we si kwai de manam nung si be rose ngi manung da si so amane manam khunung si mani se nung si se nung thin se nung lai nung se su lai hai ado khangde kamain tawdoino mai moi mayam se khang bangam doina ngamoi dora khangde atek pa khara tek ta ba khara adune sahi khuding is maina summer gi am nonglai nungsi taw matam se stay da ai dum rose ka de dum atek akai dum yawe hai tare rose na trata so to pa lai de upambi ama ma loina ma moi mayam se ngonungsi na sit pas da leng kai ma sabun jabun sali je phasadra khupa zamni handakti talula se am phasana sale yengoto ndegi date heading tawgadaba lai mayam am su yawre sat paloi giba aina matam sangdana tawba ngamdana laiba hai tare ko handak se sukimatic sil le hai tare ngasi se aise Australian day gi se da chuti thaba gi yum da laiba duina ai video khara namhoge namhogani and the Princess Charles de Monaco se mamang sahida di yam sawbane handak sahida di khangde pitu pik padong toy ke ma sa se khoi iphat phatte handak di rose tang na te atopa uhai wahai su masa yam phatte hai tare aidangi na te atopa khoi seida gardener mayam khoi sum wari sana baga thengna baga leidai ni ko adum da wai sana ba se kano laisu adagi uhai wahai yam masa yam phatte handaki weather se na khoi myang wari sanai Canberra gi weather se handak se andagi yengo se delightful perfume ase ngon nu sana loin ka thik ta na yengo to negi sigi rose su yam saw rose ne handak ti yengo se de kaim saw this is just pang san laga ko wai saw we hen da budo andumaina masa phatte tagi tinjang kai jangi yam nungai ti yengmada Satpa budi loina satle dubu masa pataba andagi handak sei je khoina su khara yengsan bazu wa le hai tare yumda leiba matam yam sang da yumda leiba se andna khoi me ayama na thabak satna ba andagi yumda leina da ba andagi nungsa marak sida andagi singchai hogda ba duma mayam dnani masa pat dressing se ayam basu andagi si yung jubilee celebration se ngoto Napapi nakan sida sondharaga satli singse andagi tu says na honey dijon gawe andaki zatkiba spring do da thabane khupa jam tawe sale sise simasake yamana te manam ge yamba thaba rose ne sigi manam je sukemati nungsi hai tare अखोई चंप्रा दा कोई खोई हसन मगी मनम दा दुमाई खर नम्मेबा यम मनम नुंगसी अंदगी ngo uma thaksida lai अखोई उसेक मसा पिक उमा lai daine ko masak tu uba phangdre moi jo sang bangak tani na yam pik pa do koi khubi mung tang jaw go usek am lai daine mamai ga pet hai ba do ai maming kai ko no do khangde do ban chik chak as moi khong am ne sta khonong sim ni andagi yengo sigisi ai kai go buno sisa ai kaw le maming kaw lai su me yam mam yaw re se da sisna English lavender ne ina hana so hype do English lavender me yam manung da khwai di manam nung si lavender ne na andagi sigi rose pink masu masa singse
ꯁꯤꯁꯤꯅ ꯃꯊꯟꯗ ꯍꯧꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯔꯣꯁꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯅꯝꯁꯨ ꯅꯝꯗꯦ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯝ ꯁꯥꯠꯇꯤ ꯁꯥꯠꯂꯦ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯣꯠ ꯆꯣꯀ꯭ꯂꯦꯠ ꯀꯧꯋꯦ ꯁꯤꯒꯤ ꯂꯩꯁꯦ ꯇꯨ ꯁꯤꯗ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯅ ꯎꯔꯤꯁꯦ ꯁꯤꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕ ꯔꯣꯁꯅꯦ ꯁꯤꯅꯤ ꯑꯩꯒꯤ ꯒꯥꯔꯗꯦꯟꯒꯤ ꯐꯤꯕꯝ ꯁꯤꯅ ꯃꯦꯗꯥꯝ ꯑꯅꯤꯁꯦꯠꯅꯦ ꯃꯦꯗꯥꯝ ꯑꯅꯤꯁꯦꯠꯁꯦ ꯈꯔ ꯊꯦꯡꯅ ꯁꯥꯠꯄ ꯔꯣꯁꯅꯦ ꯌꯦꯡꯉꯨꯇꯨ ꯃꯄꯣꯝ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯁꯥꯠꯂꯤꯕ ꯃꯄꯣꯝ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯁꯥꯠꯂꯛꯇꯣꯏꯅꯦ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯍꯣꯔꯦꯟ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯃꯣꯏꯁꯤꯡꯁꯦ ꯑꯝꯇ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯦ ꯄꯨꯟꯕ ꯌꯥꯕꯕꯨꯗꯤ ꯂꯣꯏ ꯄꯨꯟꯁꯤꯜꯂꯤꯀꯣ ꯁꯤꯁꯤꯗꯩꯗ ꯃꯅꯤꯡꯗ ꯔꯣꯁ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯄꯣꯔꯇꯔ ꯁ꯭ꯇꯤꯛ ꯑꯃꯃꯝ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯌꯣꯠꯀꯤ ꯑꯗꯨꯏ ꯇꯥꯔꯁꯨ ꯃꯁꯥ ꯐꯟꯗꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯐꯨꯗꯠꯂꯗꯤ ꯇꯦꯛꯄꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯕ꯭ꯔꯥꯁ ꯕꯦꯟ ꯀꯧꯋꯦ ꯃꯆꯨꯁꯤꯒ ꯃꯁꯛꯁꯤꯒ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯑꯗꯒꯤ ꯁꯤ ꯀꯩꯅꯣ ꯁꯤꯁꯨ ꯑꯩ ꯃꯃꯤꯡ ꯀꯥꯎꯔꯦ ꯃꯃꯤꯡ ꯀꯥꯎꯕ ꯔꯣꯁ ꯑꯩ ꯃꯊꯪꯗ ꯅꯤꯡꯁꯤꯡꯉꯛꯑꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯒꯤ ꯁꯤꯅ ꯑꯒꯨꯁꯇꯥ ꯂꯨꯏꯁꯅꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯈꯤꯕ ꯔꯣꯁꯇꯨꯅꯦ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯗ ꯌꯥꯝ ꯌꯥꯎꯕꯗꯣ ꯃꯥꯁꯤ ꯂꯦꯞꯄ ꯈꯝꯕ ꯅꯥꯏꯗꯕ ꯔꯣꯁꯅꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯣꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯠꯇꯣꯏꯅꯦ ꯃꯥ ꯑꯗꯨꯝ ꯇꯦꯊꯗꯅ ꯑꯗꯨꯝ ꯁꯥꯠ ꯂꯩꯗꯣꯏꯅꯦ ꯁꯤꯅ ꯂꯦꯗꯤ ꯑꯣꯐ ꯁꯥꯔꯂꯣꯠꯅꯦ ꯑꯗꯒꯤ ꯁꯤꯅ ꯃꯗꯝ ꯋꯨꯖꯜ ꯔꯣꯁꯅꯦ ꯃꯦꯟꯂꯦꯟ ꯔꯣꯁꯅꯦ ꯄꯤꯌꯔ ꯗꯤ ꯔꯣꯖꯥ ꯅꯣꯏꯒꯤ ꯀꯥꯡꯕꯨꯅꯦ ꯃꯥꯁꯦ ꯑꯗꯩꯗ ꯁꯤꯅ ꯀ꯭ꯂꯥꯏꯝꯕꯤꯡ ꯔꯣꯁ ꯅꯠꯇꯕ ꯑꯗꯨꯝ ꯁ꯭ꯔꯞ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯠꯄ ꯔꯣꯁꯅꯦ ꯁꯤꯗꯩꯗ ꯁꯥꯠꯄ ꯂꯣꯏꯈꯤꯕ ꯔꯣꯁ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯇꯨ ꯃꯔꯛꯇ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏ ꯀꯛꯊꯠꯄꯤꯗ ꯇꯥꯔꯗꯤꯀꯣ ꯑꯃꯨꯛ ꯍꯟꯅ ꯁꯥꯠꯂꯛꯄꯁꯦ ꯑꯃꯨꯛ ꯊꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯀꯛꯊꯠꯅꯕ ꯃꯇꯝ ꯂꯩꯇꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯅ ꯗ ꯄꯣꯏꯠꯁ ꯋꯥꯏꯐꯅꯦ ꯑꯩ ꯍꯥꯟꯅꯒꯤ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯥꯝ ꯌꯥꯎꯈꯤꯕ ꯔꯣꯁꯇꯨꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯥꯠꯂꯤ ꯍꯧꯖꯤꯛꯁꯨ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯃꯁꯛꯁꯦ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯁ꯭ꯔꯞ ꯔꯣꯁꯅꯦ ꯃꯣꯏꯁꯤꯁꯨ ꯑꯗꯒꯤ ꯁꯤꯅ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟꯅꯦ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯁꯤꯅ ꯑꯣꯂꯤꯚꯤꯌꯥ ꯔꯣꯁ ꯑꯣꯁꯇꯤꯟꯅꯦ ꯑꯣꯂꯤꯚꯤꯌꯥ ꯔꯣꯁꯀꯤ ꯃꯁꯛꯁꯦ ꯀꯣ ꯄꯤꯡ ꯃꯆꯨꯁꯦ ꯑꯩꯅ ꯉꯁꯥꯏ ꯎꯠꯈꯤꯕ ꯇꯥꯂꯨꯂꯥꯗꯣ ꯑꯗꯨꯏꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯅꯦ ꯑꯗꯨꯒ ꯇꯥꯂꯨꯂꯥꯅ ꯈꯔ ꯆꯥꯎꯕ ꯍꯦꯟꯕꯀꯣ ꯑꯗꯨ ꯀꯩꯅꯣꯁꯤꯅ ꯑꯣꯂꯤꯚꯤꯌꯥ ꯔꯣꯁꯅ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯗꯒꯤ ꯁꯤ ꯇꯣ ꯑꯥꯗ ꯁꯥꯠꯂꯤꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯑꯅꯥꯕꯦꯜ ꯔꯣꯁꯁꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯑꯩ ꯑꯁꯪꯕꯁꯤꯡꯁꯦ ꯀꯛꯊꯠꯂꯒ ꯄꯨꯁꯤꯟꯒꯗꯕꯅꯦ ꯀꯩꯅꯣꯗ ꯑꯁꯪꯕꯁꯤꯡꯁꯦ ꯑꯁꯪꯕꯗꯒꯤ ꯑꯗꯨꯝ ꯀꯪꯒꯗꯕꯅꯦ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯒ ꯁꯪꯉꯤꯉꯩꯁꯤꯗ ꯄꯨꯁꯜꯍꯧ ꯇꯥꯔꯗꯤꯀꯣ ꯃꯥꯁꯦ ꯍꯌꯦꯡ ꯏꯪꯊꯝꯊꯥ ꯐꯥꯎꯕ ꯑꯗꯨꯝ ꯁꯪꯉꯒ ꯑꯗꯨꯝ ꯏꯁꯤꯡ ꯀꯩꯀꯩ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯁꯛꯁꯦ ꯁꯪꯉꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯥꯗ ꯀꯩꯅꯣ ꯑꯉꯧꯕ ꯑꯃ ꯁꯥꯠꯂꯤꯁꯦ ꯑꯁꯤꯁꯤꯅ ꯎꯗꯧ ꯇꯧꯕꯗ ꯑꯁꯤꯁꯤꯅ ꯑꯦꯜꯗꯔꯕꯦꯔꯤ ꯐ꯭ꯂꯥꯋꯔꯗꯣ ꯑꯩꯈꯣই ꯑꯥꯗ ꯆꯩꯔꯥꯎꯕꯗꯒ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯗꯣ ꯂꯩꯗꯣ ꯑꯗꯨꯏꯗꯨꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯕ ꯔꯣꯁꯁꯤꯡ ꯂꯩꯁꯤꯡꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯁꯥꯠꯂꯦ ꯃꯄꯥꯛ ꯅꯣꯡ ꯈꯔꯒ ꯃꯪꯁꯤꯟꯕꯁꯨ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯁꯤꯗ ꯂꯦꯡ ꯃꯣꯏ ꯃꯌꯥꯝꯁꯦ ꯉꯥꯊꯨ ꯊꯦꯡꯊꯨꯅꯗꯅ ꯌꯦꯡꯉꯨꯇꯨ ꯑꯇꯤꯌꯥꯁꯦ ꯌꯦꯡꯉꯨꯇꯨ ꯑꯇꯤꯌꯥꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯁꯤ ꯅꯨꯡꯊꯤꯟꯗꯤ ꯔꯣꯁꯁꯤꯡꯁꯦ ꯁꯥꯠꯇꯤ ꯁꯥꯠꯂꯤ ꯑꯗꯣ ꯃꯁꯥ ꯐꯕ ꯈꯔꯅ ꯑꯗꯨꯝ ꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯔꯦꯗ ꯄꯤꯌꯔ ꯗꯤ ꯔꯣꯖꯥꯅꯤ ꯁꯤꯁꯨ ꯌꯦꯡꯉꯨ ꯃꯇꯥꯏꯁꯦ ꯈꯥꯝꯗꯣꯛꯏꯁꯦ ꯌꯦꯡꯉꯨ ꯃꯇꯥꯏꯁꯦ ꯈꯥꯝꯗꯣꯛꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ
खामदेक्ꯄ सुमाइन तौबसि ममांग सहिददि पाकना याउदेबा अई रोज मयामगी मरक्ता हंदक सहिदि याम यावे सिना वेरोनिका ने वेरोनिका सिबो हेक मसा फत्ते हैबदार हंदकी वेरोनिका से मनिंग दे सालिस ने इंग्लिश लेवेंडर ने वेरोनिका की मनिंग दे सालिबा ब्लू मसू सब युंगना सालिसिंग से सिसु कई रोज नो आई खाओरे सिमसु पोम्पोनेलो हाइब्रा कनम हाइबने ओ पोम्पोनेला रोज हाइबा आई निंगसंगे आई ममिंग इरके होरेन आइना सिदैदा आई हापदा आई सिदैदा ममिंग इरके सिदैदा अदगी मथंगसिना फ्रूटी परफ्यूम माने फ्रूटी परफ्यूम से वही वही मयाम खोगी कांग द कटपा लैसिंगी मनम नमे सिगी लैजे कनबा खोगी वही वही मनम ने माय मंगोन द सेलिजे इंथोंग नुक्सिगा जानिको अदगी सिना द अलन वीक रोज ने अलन वीक रोज से युंग तो याम तांग ना सालिसिंगु कमाइन तैनो खंगदेबा ममांग सहिदा सिसिजु सिगी रोसिजु याम सातपने हंदकते याम साते अदगी सिसु इंग्लिश लेवेंडर ने युंगो पाक्था दन सालिसिंगसे तंखाय मैना कखरबने दु मतोन गेमते याउड्रिसे कक्थतखिबैनी कक्थतखिबगैदने दुगे सि मखादा लेहोबगैनी सेदे यानथरा सालिसिंगसे सिना रेस्क्यू रोज ने सिसु आई ममिंग खंगदे ममिंग गई कौगे हाइबा मसक्ति याम फजजाने एंडगी सिना सेंट सिसिलिया ने सिसु डेविड ऑस्टिन की रोज ने सिसु तालुलागा हाइरप माना बने तालुलागा कैनोगा ओलिविया रोज ऑस्टिन गा मसखर खा माना बने कालीनगी स्माइना तौबु मतम से सिगी सीजन सिदा ममांग सहिदा आई वीडियो येंगबा यावरंगदी खंगंगनी सिगी सीजन सिदा लाइसिंग जे पाक्तक नने हे अमत्ता सातबा यावदबने दो हंदकती सातबा मयामसु यावे मरकता हाइड्रेंजिया सिंगसिसु मसा क्याम फत्ते हैबदी अनाबेल हाइड्रेंजिया आइना ngasai utkhibado asangba yawbado sabun adubudi masa yam phana howe handak sahi aduga atopa singdi kya masa se kya phatte koi chumna gi hydrangea koi india daga phangba hydrangea to adugumba sida aigi da hawri singje masa yam phatte handak sahi se and they to adagi to asangba hydrangea singdi mapandagi aina ka aga pusalapane huje ये तो मखादा रैली ने सेदा ऑन्थो ऑनसिन साना लेसे सेदा माना ख्वाइदगी पामजब मफमने से सिगी लिविंग रूम की टेबल मखा से फसत्रा खुसाव सेंग तो ममाई खुपा गमने से हाइड्रेंजिया सिंग से ngoromodagi simasuze tare ineba maise duga simasustagi amo autumn gi golden color do oiraktoine adu golden color do oiraktringi des maina khogi sangingai do ina kanghalladi ko dum sangna dum leiba masuze dum hayeng wai bawa khuchao sim andagi kananongi makhong yenghalake tu seida yengato मखोंग जेंगो तो येंग मखाता लैसे मा मखोंग नमे एना मा सिंजंगे जेंगो अदगी सिसना आइगी कुकवेयर खर लैयेबको नो आइना अनबॉक्सिंग दि तौद्रिबा अंदो आई हुजे अनबॉक्सिंग तौगेना तौइने अंदो मयाम स्माइना हंगबदो आइगी ममांगी वीडियो अनबॉक्सिंग तौबगी वीडियो आइना नमगिबा मयामदो अंदेदा आइगी कुकवेयर मयाम से कैदौनगेना अंदो कुकवेयर मयाम से आई थोंगु थाकपदा दम सिनै मतंग की ओइना मतम मतम की मतुंगिना
ꯑꯗꯣ ꯑꯐꯕ cookware ꯂꯩꯕ ꯌꯨꯝꯗ ꯑꯗꯒꯤ matang chaba matamda ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ cookware ꯀꯩꯅꯣꯗ inakta ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ cookware ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯒꯤ ꯍꯣꯕꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯉꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯠꯂꯒ ꯆꯥꯗꯅ ꯊꯛꯇꯅ ꯂꯥꯡꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯤꯀꯨꯞꯇꯣ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯗꯤ ꯑꯗꯨꯝꯕꯗꯣ ꯀꯌꯥ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯄꯩꯁꯥ ꯃꯌꯥꯝ ꯁ꯭ꯄꯦꯟ ꯇꯧꯕ ꯆꯥꯔꯨꯕ ꯊꯛꯎꯕ ꯑꯗꯨꯝꯕ ꯀꯌꯥ ꯇꯧꯗꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯕ cookware appliance ꯑꯩꯈꯣꯏ ꯑꯐꯕ ꯑꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯀꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯕ ꯃꯃꯤꯡ ꯂꯩꯕ ꯄꯣꯠ ꯌꯥꯔꯤꯉꯩ ꯂꯩꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅꯤ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯒꯤꯁꯦ cast ironꯒꯤꯅꯦ ꯁꯤꯒꯤ sage ꯃꯆꯨꯅꯦ ꯁꯤꯁꯦ ꯃꯆꯨꯁꯦ ꯈꯨꯐꯖꯕꯅꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ green ꯃꯆꯨꯁꯨ ꯅꯠꯇꯦ ꯄꯨꯔꯥ blue ꯃꯆꯨꯁꯨ ꯅꯠꯇꯦ sage color ꯑꯩꯈꯣꯏꯒꯤ pure sage colorꯗꯣ ꯑꯗꯨꯏꯗꯨꯅ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯆꯥ 20 centimeterꯒꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ sheldonꯒꯤꯅꯦ ꯁꯤꯁꯦ ꯈ꯭ꯔꯤꯁꯃꯥꯁꯇ ꯃꯥꯒꯤ gift ꯄꯤꯕꯅꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ noodle ꯁꯦꯝꯅꯕ ꯑꯗꯒꯤ hot pot ꯁꯦꯝꯅꯕ ꯃꯥ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯁꯦ ꯃꯥꯒꯤ ꯄꯤꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯦ ꯁꯤꯒꯤ ꯁꯥꯏꯖꯁꯤꯁꯨ ꯑꯗꯣ ꯁꯤꯒꯨꯝꯕ cookware-ꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯁꯤꯗꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯐꯧ ꯂꯩꯍꯧꯒꯗꯕ cookware-ꯅꯤ ꯑꯗꯨꯅ ꯑꯗꯒꯤ ꯍꯛꯆꯥꯡꯗꯁꯨ ꯁꯣꯛꯇꯕ ꯃꯣꯏꯁꯦ cast iron enamel cast iron-ꯁꯤꯡꯅꯦ ꯃꯣꯏ enamel cast iron-ꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏ ꯇꯥꯔꯗꯤ Le Creuset Dutch Le Creuset ꯑꯗꯒꯤ Step ꯑꯗꯒꯤ Cheshire ꯃꯣꯏꯁꯤꯡꯁꯦ ꯃꯃꯤꯡ ꯂꯩꯕ ꯀꯩꯅꯣꯅꯦ cast iron-ꯁꯤꯡꯅꯦ enamel cast iron-ꯗ ꯑꯗꯒꯤ ꯁꯤꯁꯤꯅ wool stitch stainless steel-ꯅꯦ 32 centimeter-ꯒꯤ saute pan-ꯅꯦ ꯑꯩꯅ ꯑꯌꯥꯝꯕ stainless steel ꯂꯩꯁꯤꯡꯁꯤꯅ ꯑꯌꯥꯝꯕꯅ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ ꯊꯣꯡꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯣꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯑꯣꯠꯂꯤꯗꯅ ꯑꯗꯨꯗꯨꯅ ꯀꯩꯅꯣ stainless steel-ꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯁꯨ 32 inch ꯑꯆꯧꯕ ꯁꯥꯏꯖꯅꯦ ꯁꯤꯁꯦ ꯄꯂꯥꯎ ꯁꯦꯝꯕꯁꯨ ꯌꯥꯔꯦ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯈꯣꯠꯄꯗ ꯑꯗꯒꯤ ꯈꯔ ꯌꯥꯝꯅ ꯊꯣꯡꯅꯤꯡꯕ ꯅꯨꯃꯤꯠ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯀꯩꯅꯣꯅꯦ saute pan-ꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯂꯩꯇ꯭ꯔꯒ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯂꯩꯕ ꯑꯣꯏꯔꯗꯤꯀꯣ ꯀꯥ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯐꯤꯔꯣꯜ ꯃꯈꯜ ꯂꯩꯕ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯥꯗꯣꯏ ꯁꯛꯄꯗꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ cookware ꯂꯩꯕ ꯑꯐꯕ appliance ꯂꯩꯕ ꯊꯣꯡꯕ ꯊꯥꯡꯕ ꯗ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯏꯅꯥꯛꯇ ꯂꯩꯕ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩ pork steak curry ꯊꯣꯡꯒꯦꯅ ꯇꯩꯅꯦ pork steak shoulder-ꯅꯦ ꯁꯤꯁꯦ 900 ꯁꯤꯁꯦ ꯀꯌꯥꯅꯣ ꯑꯩꯅ ꯀꯣꯁꯀꯣꯗꯒꯤ ꯂꯩꯔꯛꯄꯅꯦ KG 2 ꯐꯥꯒꯦ ꯇꯧꯋꯦꯕꯀꯣ ꯄꯦꯀꯦꯠ ꯑꯃꯗ ꯑꯩ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯒꯦꯅ ꯇꯧꯔꯤꯅꯦ ꯃꯀꯛ ꯀꯛꯊꯠꯂꯒ ꯔꯣꯁ ꯇꯧꯔꯒ ꯆꯥꯔꯁꯨ ꯌꯥꯏ ꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯁꯤꯁꯦ ꯔꯣꯁ ꯇꯧꯔꯒ ꯆꯥꯕ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯁꯤꯗꯩꯗ ꯂꯩꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯄꯥꯝꯖꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤꯗꯧꯅ ꯑꯩꯈꯣꯏ ꯑꯥꯗ ꯊꯣꯡꯕꯗ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯁꯦꯜꯗꯟꯅ ꯃꯥ ꯃꯊꯟꯗ ꯁꯤ ꯔꯣꯁ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯕꯛ ꯀꯩꯅꯣ ꯕꯇꯔ ꯈꯔ ꯍꯥꯞꯄꯒ ꯔꯣꯁꯃꯦꯔꯤ ꯈꯔ ꯍꯥꯞꯄꯒ ꯊꯥꯏꯝ ꯈꯔ ꯍꯥꯞꯄꯒ ꯑꯗꯩ ꯒꯥꯔꯂꯤꯛ खरा हापगा अदुम मोय अदुम मिनिट मंगा नाकन कनो यायदनको अदुदुगा अदुम परबा अदुम चाबा अदुम याबा पोकने याम कुइनसु संगदबने थोंगबदा सिसे करी ओइना थोंगसु याम कुइना थोंबगी दरकार लैते सिसे अइना हानासु हागिबदनि से ऑस्ट्रेलिया थोकपा सांगा सिंसे याम थुना मुल्लेना अंदो ओवर कुक ओइलदि हाउतेबा कोस्कोदा फंगबा मीट अदगी मोई कई पोट चई सिंजे अतैगा कंपेयर तौबदा मोई क्वालिटी याम फबने
ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯔꯤ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯁꯤꯒꯤ ꯄꯣꯛ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯄꯣꯛ ꯁꯣꯜꯗꯔ ꯊꯣꯡꯕꯁꯦ ꯁꯤꯗꯩꯗ ꯍꯥꯞꯅꯕ ꯑꯩ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯀ꯭ꯌꯨꯃꯤꯟ ꯁꯤꯠ ꯈꯔ ꯀꯥꯕꯛ ꯀꯥꯕꯛ ꯉꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯗꯨꯒ ꯑꯩ ꯒꯣꯔꯣ ꯒꯣꯔꯣ ꯇꯛꯈꯥꯏꯔꯅꯤ ꯌꯦꯡꯉꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯔꯒ ꯊꯥꯛꯄꯗꯣ ꯉꯧꯗꯅ ꯑꯗꯨꯗꯒꯤ ꯁꯤꯁꯤꯅ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯌꯦꯡꯕꯅꯦ ꯊꯥꯛꯑꯒ ꯑꯗꯒꯤ ꯁꯤꯅ ꯆꯅꯝꯁꯦ ꯈꯔꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯩ ꯆꯅꯝ ꯈꯔ ꯌꯥꯝꯕꯅ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯍꯥꯞꯄꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯁꯤꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯄꯩꯒ ꯍꯦꯜꯂꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯑꯃ ꯑꯗꯨꯏꯗꯨꯗꯤ ꯑꯩꯈꯣꯏ ꯑꯊꯨ ꯑꯀꯥꯏꯗ ꯁꯤꯖꯤꯟꯅꯕꯩ ꯋꯥꯗꯅꯤ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯣꯡ ꯊꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯁꯤꯁꯤꯗꯗꯤ ꯀꯔꯤ ꯄꯦꯁ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯥꯎꯕ ꯄꯦꯁ ꯀꯩꯀꯩ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨ ꯁꯨꯡꯍꯥꯎ ꯍꯥꯎꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯔꯨ ꯈꯔ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯤꯜꯍꯧ ꯃꯔꯨꯁꯦ ꯑꯌꯥꯝꯕꯅ ꯕ꯭ꯔꯥꯎꯟ ꯑꯣꯅꯤꯌꯟꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦ ꯁꯤꯗ ꯁꯤꯖꯤꯟꯅꯩꯁꯦ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯗ ꯄꯥꯅ ꯁꯣꯏꯔꯒ ꯁꯤ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯇꯧꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯆꯣꯞꯄꯔꯗ ꯆꯣꯞ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯇꯧꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯣꯏꯗ꯭ꯔꯤꯐꯥꯎꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯇꯤꯜꯍꯧꯗꯨꯅꯦ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯁꯨꯈꯤꯕ ꯆꯅꯝ ꯑꯗꯒꯤ ꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯀꯛꯑꯒ ꯊꯝꯈꯤꯕ ꯄꯣꯛ ꯁꯣꯜꯗꯔꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯁꯨꯈꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯇ꯭ꯌꯨꯃꯔꯤꯛ ꯑꯗꯒꯤ ꯀ꯭ꯔꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯀꯥꯁꯃꯤꯔꯤ ꯔꯦꯗ ꯆꯤꯂꯤ ꯑꯗꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯤꯂꯤ ꯑꯗꯨ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯑꯗꯨꯏꯗꯨꯒ ꯑꯩ ꯐꯖꯅ ꯉꯧꯔꯒ ꯑꯣꯠꯇꯅ ꯉꯧꯗꯅ ꯉꯥꯏꯍꯥꯛ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯃꯤꯅꯤꯠ 10 ꯑꯃꯨꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯦ ꯑꯗꯒꯤ ꯑꯂꯨ ꯈꯔ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯑꯂꯨ ꯈꯔ ꯇꯪꯈꯥꯏ ꯈꯛ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯗꯦ ꯈꯔ ꯆꯥꯎꯋꯤꯀꯣ ꯑꯩꯁꯦ ꯑꯗꯨꯗ ꯈꯥꯏꯗꯣꯛꯑꯒ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯏꯁꯤꯡ ꯏꯁꯥꯒꯤꯅ ꯄꯥꯝꯕ ꯀꯌꯥꯝ ꯂꯥꯡꯍꯟꯗꯣꯏꯅꯣ ꯀꯌꯥꯝ ꯅꯪꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯑꯂꯨꯁꯦ ꯃꯨꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨ ꯂꯣꯏꯔꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯏꯟꯁꯥꯡ ꯅꯠꯇꯦ ꯂꯥꯏꯁꯨ ꯂꯥꯏꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯄꯣꯛ ꯁꯣꯜꯗꯔꯁꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯒꯤ ꯑꯩ ꯁꯤꯗ ꯆꯤꯂꯤ ꯐ꯭ꯔꯦꯁ ꯆꯤꯂꯤ ꯈꯔ ꯈꯥꯏꯔꯒ ꯍꯥꯞꯄꯤꯁꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯧꯔꯛꯄꯗ ꯍꯥꯞꯄꯁꯨ ꯌꯥꯏ ꯎꯃꯣꯔꯣꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯉꯁꯤ ꯄꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯀꯩꯅꯣꯗ ꯎꯃꯣꯔꯣꯛ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯍꯞꯇꯥꯁꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯤꯁꯤꯅꯤ ꯑꯩ ꯉꯁꯤ ꯄꯣꯛ ꯁꯣꯜꯗꯔ ꯊꯣꯡꯕ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ